Mineng tabiriba pumnamapu Gorbachov na ahanbamagtada taramna okchari. Ngasisu anouba nomaijing numit ama lakpaga loinana mayamna hangbirakhiba wahangsing amadi ibirakpa comment ki oiba video adu pudun lakchari. Ngasigi video asida adomna ibirakpa amadi hangbirakpa wahangsing comment sing ayamba lakhotchanaba honajabani. Ngasigi video asibu miyeng tabiriba singna video asibu loiba phawbutang miyeng tabiyu. Ngasigi video asi matang asida haujarage. Ngasigi ahanbada lakhotchariba comment asidi athoi usam haina ibirame. Bro, Poco X3 Pro se hauzik bera khara kai hai chum bro amta haibiro please. Athoi usamna hangbireba asi Poco X3 Pro gi matang dani hairiba phone asi thoidokpa bera thangba natragana hairiba phone asida problem leibagi pau asi thoina taba phangjade adumna tariba pau adu soidanamaki unit ama ni kumba da taramba oimbadi adu company na unit lising sabada ama ni kumbadi soidanamaki yawani haina ningjai aduna hairiba phone asi yamna muksu phaba lupa lising kun gi makha da leiba gaming gi damakta di kwai gi phaba phone adu hojik phawbu oidabani hairiba phone asida Snapdragon 860 hairiba flagship processor asida liquid cooling technology na chingba no anouba technology kya piduna afaba phone singi manungda ama oiriba phone amani aduna adomna paibiriba phone adu chingnaba leitana natragana laige khanbiriba phone adu chingnaba leitana sinabada akaiba leiroi haina aigi site gi haijani adumbu video asibu yengbiba amadi comment tawbiba kidamakta hainingai leitana thagachaba phongdokjari mathangda lakhotchariba comment asidi Ranjit Ingthojamna tobirakpani video khudimak amata chithajana yengjari adombusu thagachaba phongdokjari thagachkiba video khudimak po amata chithajana yengbiba amadi tungda lakadaba video singsu yengbiu haiduna aigi maike de nolukjari loinana adumbu tobimal khangbo chabaga loinana masigi damaktadi video asibu yengbiba amadi comment tawbibi damakta haingai lidan thagachaba phongdokjari mathangda lakhotchariba comment asidi bisheshwar leisang themna ibirakpani bro gi video se yengba yam nungai adombusu thagachari video sing asimu yengbiba amadi comment tawbibagi damakta tungdasu thagachagadauriba video singda soidanamaki yengbiu haiduna adombu nolukjari ngasigi oinasu adombu yengbibagi damakta hainingai litan thagachaba phongdokjari mathangda lakhotchariba comment asidi the neck light haina ibirame bro phone da atopa OS hapagi maramda khara haibiro aduga masigi kanabana karino adomna hangbiraiba si phone amada atopa OS ama adomna pamjaba custom OS ama hapsan bagi madangdani masi thoidokba akaibadi leite hairiba phone aduda adomna hapsan ningiba custom OS adu hapsan matamda adomna pambiriba user experience adudi soidana maki phangba ngamgani amasung nungaina sinabadi yagani toigam sung hairiba phone aduda company na piraiba warranty adudi void oidabana maram oirakanda hairiba phone asi karigumba yaraktaba natragana khudong sadaba ama tholakku matamda company da warranty ga loina na semba natragana piba matamda company na madu claim adu invalid oina haidana soidana hairakani aduna masi adongi apambagi makha pole adomna custom OS hapsan ba pamlaga su hapsan bibadi thoina akaiba leite haina haijaningi adobo video asibu yengbiba amadi comment tawbibi damakta hainingai leitana thagachaba phongdokjari mathangda lakhotchariba comment asidi manoranjan thokchomna ibirakpani 30k gi makha da leiba gaming nungaigadaba phone kharagi video amata sembiro manoranjan thokchomna haibire iba lupa lising kunthra phawgi manungda leiba afaba game sanaba yaba phone kharagi matangda haiba si sungsoi soidana lupa lising kunthra phawgi manungda leiba afaba phone kharagi video semnaba honajari haiba video aduda gaming phone su soidana mak yahonnaba honajarke haiba video adugi damakta matam kharadang warabasu wana ngaibiu haiduna adombusu nolukchari adombusu video asibu yengbiba amadi comment tawbibi damakta hainingai leitan thagachaba phongdokjari mathangda lakhotchariba comment asidi pusam tapsina tawbirakpani Redmi phone da fingerprint screen da yawba 5G support tawba phone khara hongtak tawba amata suggest tawbiro bro masi fingerprint sensor yawba in display da haibasi super AMOLED display oidragadi yawba yaroi aduna super AMOLED display oiba in display fingerprint sensor yawba adungba phone haiba taragadi Redmi Note 10 5G Lite kumba natragana Redmi 11X kumba phone yengbiu haiba phone asi chawrakna lupa lising kundagina kunthra phawgi manungda soidana maki ugani aduga haiba asigi makha taba range da leiba phone singdadi in display fingerprint asi pak yawgande super AMOLED display oiba taraga su side mounted fingerprint sensor kumba yamna pigale aduna haiba phone sing asi yengbiu haiduna adomda recommend tawjari adombusu video asibu yengbiba amadi comment tawbibi kidamakta hainingai leiten thagachaba phongdokjari mathangda lakhotchariba comment asidi chongba nopok haina ibirame bro 15000 na phone amatang leijage na khanjari karamba phone leibana fagani aina pamjabadi Oppo Vivo Samsung hairiba ahum sigi maraktagi haibirao maru oina camera faba haibirao
हाइरिबा Oppo Vivo अमसुंग Samsung हाइरिबा कंपनी सिंगसी ओइना कंपेयर तौरगदी कंपनी खुदिमक अफबा कंपनी ngakतनी अदुबु हाइरिबा प्राइस रेंज अदुरिबा पीरिबा फोन अदुरि यावरिबा कैमरा की हार्डवेयर की मखाद यामना पोली तौइगुमसुंग Oppo की कैमरा सिंग असि यामना फबगिदमक्ता मरमदी अखोइगी प्रोसेस तौर मतुंगदा पुथोरइबा आउटपुट असि यामना फजबगिदमक्ता सु मयामना यामना पामनै अदुगा कैमरा की दमक्ता खनबो ओइतारगदी Oppo नत्रगना Samsung की फोन सिंग लेबिबना हेना फगनी हाइना अदोमदा रिकमेंड तौजिनिंगी अदोमसु वीडियो असिबु येंबिबा अमदि कमेंट तौबिबगिदमक्ता हाइनिंगाय लेतन थागतचबा फोंदोकचरी मथंगदा लौखचरिबा कमेंट असिदी कुकजेन हाइना इबिरमे ब्रो ना बेस्ट तारे रेगुलर कमेंटर ओजेगे अदोमसु थागतचबा फोंदोकचरी मोटिवेट तौबिबगिदमक्ता अमदि चैनल असिदा थागतचबा वीडियो सिंग येंबिबा अमदि कमेंट तौबिबगिदमक अदोमबो तुंगदसु थागतचगदबा वीडियो सिंगबु मियेंग ताबिनबगिदमक्तासु नोरुकचरी ngasiगी ओइनदी वीडियो असिबु येंबिबा अमदि कमेंट तौबिबगिदमक्ता अमुखना हाइनिंगाय लेतन थागतचबा फोंदोकचरी मथंगदा लौखचरिबा कमेंट असिदी रणबीर अकोइजम तौबिबनी ब्रो Vivo जी क्या फबा यौदब्रो होय अदोम हंगबिरैबसि Vivo हारिबा कंपनी असि यामनमक मयामदि पामनबा कंपनी अमदि ओइ मागी स्टाइलिश ओइबा डिजाइन सिगिदमक्ता अदुबु फोन सिंग अदुदा पीरिबा ममल अदुदा यावरिबा प्रोसेसर नत्रगना कैमरा की हार्डवेयर नत्रगना बैटरी नत्रगना फास्ट चार्जिंग ना चिंगबा असुगुबा टेक्नोलॉजी सिंग असि ममलगा चानादबा ओइबना मरु ओइना प्रोसेसर असि यामना वीक ओइबा प्रोसेसर यावबगिदमक्ता याफबा फोन कया ओइदबना मरम ओइरगा आइगी लिस्ट असु हापजदबनी होय समना हाइबदा Vivo हारिबा फोन सिंग असि खरा थोल फबा वाली हाइना हाइजननी अदोमबसु वीडियो असिबु येंबिबा अमदि कमेंट तौबिबगिदमक्ता हाइनिंगाय लेतन थागतचबा फोंदोकचरी मथंगदा लौखचरिबा कमेंट असिदी कोरौंगानबा कांगाबमदा तौबिरकपनी Redmi C लैरबा मतुंगदा था अहुम मरी की मतुंगदा कैमरा सि मयेक हेक्ता सिंगते करिगिनो मसी फोन अयाबदनी हाइबदाय अखोइगी Redmi खक्ता नतना लैरिबा कंपनी अयाबना ममांग चत्ता लॉन्च तौखिबा फोन सिंग असिगी कैमरा असि डाउनग्रेड तौनबगिदमक्ता सॉफ्टवेयर अपडेट ता अदुगुबा सॉफ्टवेयर तचिंगबा कापसले हाइदुना Apple की iPhone फाउबदा कंप्लेन तौनखिबा कोर्ट यौनखिबा अमेरिकादा याउनखरबनी मरम अदुना कंपनी अयाबना मतम खरगी ममांगदा लॉन्च तौखिबा फोन सिंग असिदा सॉफ्टवेयर अपडेट की मतेंगना कैमरा सिंग असि डाउनग्रेड तौहलगा हाइरिबा फोन असि नफुदा सिनबा नुंगाय हेंद्रबा मतुंगदा अनौबा लॉन्च तौरिबा फोन सिंग असि सिनबा अमदि योनबा यानबगिदमक्ता मार्केटिंग इवेंट अमा ओइना कंपनी सिंगना तौबनी अदुना फोन अयाबा Redmi खक्तगी नतना फोन खुदिमक असि मतम कुइसलपो मतमदा कैमरा सेंगतबा नत्रगना सिनबदा नुंगायतबा असि सोइदनमकि थेंगनगनी फोन अमना सांगलबदा सही अनि फावबदी यामना फजना सिनबा यागनी हाइना निंजै अदुना अरिबा फोन सिंगनी यारिमोखै लैबिदनबगिदमक्तासु आइगी माइकेदगी अदोमदा सजेशन तौजरी अदोमबसु वीडियो असिबु येंबिबा अमदि कमेंट तौबिबगिदमक्ता हाइनिंगाय लेतन थागतचबा फोंदोकचरी मथंगदा लौखचरिबा कमेंट असिदी राकेश सोंगथामना तौबिरकपनी Infinity Note 10S सी पाइगे खनले आई ब्रो कमाइना तौबनो अमुक्ता हाइबिरो ब्रो आइदी ब्रो की वीडियो अदुम येंबने आइगी अमुक्ता हाइबिरो ब्रो अदोमना इबिरेबा कमेंट असि Infinity हाइरिबसि Infinix हाइगदम माले अदुगा Infinix की Hot 10S हाइबदि लै Note 10S हाइबदि लैते हाइरिबा फोन अदुदा याउरिबा असि Helio G85 प्रोसेसर यावी अमदि 48 मेगापिक्सल की कैमरा अमदि 6000 mAh की बैटरी गुंबा पीबा अबब फोन अमनि हाइरिबा फोन अदु लैनबगिदमक्ता येंबिरमबा ओइबा तारगदि Infinix Hot 10S ओइबा तारगदि सोइदनमकि लैबा याबा बजेट लेवल दा लैबा अबब फोन अमनि हाइना रिकमेंड तौजरी अदोमबसु वीडियो असिबु येंबिबा अमदि कमेंट तौबिबगिदमक्ता हाइनिंगाय लेतन थागतचबा फोंदोकचरी मथंगदा लौखचरिबा कमेंट असिदी थोकसोम जॉयचंद्रन तौबिरकपनी ब्रदर Nokia मोबाइल गा Sony मोबाइल गा की मरमदा अमता हाइबिरो Nokia अमसुंग Sony हाइरिबा कंपनी सिंग असि यामनदि ममिंग चटखिबा अमसुंग अफबा पोट कया पुथोबगिदमक्ता मयामना काउबा ngumnadriba कंपनी सिंग ngaktani adubu handak chatiba sahi khara asida मोबाइल फोन की सेक्शन ददी अफबा मोबाइल फोन सिंग लॉन्च तौदबना मरम ओरगा थोइना मखोइगी ममिंग सिंग असि ताबा फंगनद्रे अदोमना Sony अमदि Nokia हाइरिबा कंपनी सिंग असिगी मतंगदा खंगबिबा पामलगदि चैनल असिदा मांगजौनना Sony की मतंगदा अमदि Nokia की मतंगदा वीडियो सिंग सेमदुना हापचरगमनि हाइरिबा वीडियो अदु चैनल असिदा चंगलगा येंबिनबगिदमक्ता नोलुकचरी अदोमबसु वीडियो असिबु येंबिबा अमदि कमेंट तौबिबगिदमक्तासु हाइनिंगाय लेतना थागतचबा फोंदोकचरी मथंगदा लौखचरिबा कमेंट असिदी साइखोम प्रेमजित सिंगना तौबिरकपनी ब्रो आई Samsung A52 सी हौजिक ऑनलाइन दगी लौरगा सिनरे अदो अदुम मतम सिगा चानना नुंगाइना सिनबा यानिको होय अदोमना लौबिरिबा फोन असि यामनमक फबा लुपा लिसिंग कुन दगिना कुंथा फाउगी मनुंगदा अदुमक लैबा फोन अमनि हाइरिबा फोन असि कैमरा गी दमक्तदी यामनमक फबा लिस्ट आइना सेमजकिबदसु यावगिबा फोन अमनि लोइनना हाइरिबा फोन असिदा यावरिबा Snapdragon 720G प्रोसेसर यामनमक फबा प्रोसेसर नि लोइनना फोन असि वाटरप्रूफ ओइबा अमदि कैमरा दा ऑप्टिकल इमेज स्टेबलाइजेशन ओइबा अदुगुम्बा फोन अमा ओइबना मतमगा चानना सिनबा अमसुंग यामना फजना सिनबा यागनि हाइदुना
su ai gi site gi recommend tawjari adom bu su video asibu yengbiba amadi comment tawbibi damakta haingai leitana thagajaba phongdokjari mathangda lokhotjariba comment asidi sakngai ba mitei na tawbirakpani new subscriber yambagi video sing kanaba yam yawe thagachari ayana semjariba video sing kanaba phangi amadi nungai haiduna phongdokpirakpagi damakta adombu haingai letan thagajaba phongdokjari video sing asibu yengbiba comment tawbiba motivate tawbibagi damakta adombu tawbimal khangbu chari tungda su thagachagadaba video sing bu yeng tabinabagi damakta su nolokchari ngasiga oinadi adombu su video asibu yengbiba amdi comment tawbibagi damakta amukha na thagajaba phongdokchari mathangda lokhotjariba comment asidi dinachan y na tawbirakpani bro 70k gi manungda leiba 5G oiba phone da iPhone ga Samsung ga karamana hena fagadage overall performance ta haibiro masigi budget level asi yoba taragadi adomna effort toba ngamba taragadi yamna mak fabo oina iPhone lebi bana hena fagani haina ningjai maramdi software gi experience amadi processor gi A15 A13 bionic chip na chimba retina display gumba no technology kya Apple gi iPhone singda uba phangani loinana camera gi matang da amadi video gi damakta di Apple gi iPhone yoba ngamba Android gi phone amata leitri haijabatai aduna adomna hairiba price range asi effort toba ngamba taragadi iPhone lebi bana hena adom gi damakta fagani haina suggestion tawjaningi adom busu video asibu yengbiba amadi comment tawbiba gi damakta hainingai leten thagachaba phongdokjari mathangda lokhotjariba comment asidi SGM luang na tawbirakpani bro iPhone gi future gi matang da su haibiro adomna haihaningliba iPhone gi future gi matang asidi thoidokna particular oiba phone aima haibiraktragadi hairiba phone adugi matang da haijaba natana phone kudimaktadi hena ba specification yawbana maram oirakanda haijaba ngamjararoi aduna matung taba da hairiba adomna pambiriba phone adugi matang da panbiro soidana maki phone adugi specification singju adomda khanganjaraba honajarake ngasiga oinadi adombu video asibu yengbiba amadi comment tawbibi damakta haingai leiten thagajaba phongdokjari mathangda lokhotjariba comment asidi creative manipur na tawbirakpani bro iPhone clone se kamaina khangani adomna hangbiraiba question asi yamna mak chanaba amasung afaba question amani haina ningjai maramdi hojiki matamda clone iPhone oiba yamna mak duplicate iPhone sing uba phange market ta yamna fajana mayamna uba phange amadi painaba su yaure hairiba iPhone sing asi original oiba amadi clone oibani habisi khangnabagi damakta yamna samsamba pambaida adomna phone adugi about section da changbiraga phone adugi specification sing adu amuktang check tobiu online da inariba amadi adomna khangbiriba specification sing adu chumbra natragana chanabra haibasi check tobi bayai natragana EMI natragana serial number gumba su haide phone sing asi duplicate la haibadu soidana maki khangba ngamgani aduga adomna phone adu mapan thongdagi yengba khaktadadi hairiba phone asi asengba natragana duplicate ni haibasi khandokpa ngamloi adom video asibu yengbiba amadi comment tobibi tamukta haingai letan thagachaba phongdokchari mathangda lokhotjariba comment asidi Usman blogger YT haini birame bro RAM wangbaga processor wangbaga si kayam khenabano aduga processor wanglagana kai kanabano RAM wanglagana kai kanabano mayek sengna haibiro hairiba ani asi amma khaktamak faraga phagani haibasi leite maramdi processor phanayam yamna faraga su adongi RAM aduna 1GB gumba 2GB gumba oiragadi performance ta adum khenaba ugani maram aduna processor su phaba amasung RAM sing su chawba taragadi adongi phone adu sinna matamda yamna mak nungaiba ma soidana oigani aduna hairiba ani si kusamna na jaraba matamda adongi phone adu afaba phone ama nungaiba phone ama soidana maki oigani processor singi matang da su video ama semjaduna channel asida hapkatchakrabani processor singi matang da hena khangminingba leiraga su ai channel da sida changbiduna hariba video adu miyeng tabina bagi damakta su panokchari adombu video sibu yengbiba amadi comment tobibagi damakta haingai leiten thagachaba phongdokchari mathangda lokhotjariba comment asidi Samsung wairopam na tobirakpani bro iPhone 13 Pro Max ka Samsung S21 kanan hena fani bro adomna haibiraiba phone ani asidi comparison sungtau tawdana aigi oiba site tadi iPhone 13 Pro Max soi sodana leijagani maramdi hairiba phone asida yauriba Apple gi A15 bionic chip yamna phaba chip amadi hairiba phone asida 5G gi yamna phaba band sing makhal suna yauri loinana phone asida retina display optical image stabilization natana Apple gi software asi mayam namak handle thoidongna khangnariba afaba software amani aduna hairiba phone ani asigi manungda Apple gi 13 Pro Max soidramaki laibiu haiduna su adomda recommend tawjani adombusu video asibu yengbiba amadi comment tobibagi damakta su haingai leitana thagachaba phongdokchari mathangda lokhotjariba comment asidi chongma nongpok haini ibirame yamba khangjaningbagi hangjabani madudi Tesla mobile launch tawlagadi hojik lairiba yamna popular oiraba phone matam asiga yengnabada adum chatnaba yaba oigadra haibiro hoi adomna hangbiraiba asi Tesla gi phone asi
launch tauba taragasु hojiki matamda sinariba phone sing asisu sungsoi soidana sinaba yagani maramdi hojiki matamda 4G thole haiduna 4G gi phone sing sinaba taragasu mamangai gi matamda gi hona sinaramliba 2G amadi 3G na chingba sinaba yaba GSM gi mobile sing akhoi keypad yauba mobile sing su hojiki matamda su adumak sinaba yari aduna mataw asum tawdana Tesla mobile launch torpa taragasu matam aduda su hojik sinariba phone sing asi sungsoi soidana sinaba yagani toidum sung matam aduga chanabati oiraroi haiba khaki wa khaktani adumna singnaba leitana hojik sinariba phone sing asisu tungda sinarabagi damakta thambadu thoina kairoi haina ninjai adumbu video asibu yengbiba amadi comment tawbibagi damakta su hainingai leitana thakachaba phongdokjani mathangda lokhachariba comment asidi Kingston na tawbirakpani bro super AMOLED ka super retina si karambani hena fage adumna haibiraiba si super AMOLED display amadi Apple da yauriba retina display gi matangdani super AMOLED display sing asi contrast yamna fabagi damaktadi super AMOLED display sing asi sinai aduga retina display asina resolution yamna wangbagi damakta phai haina mayamna launari aduna hairiba display ani sigi manungda super AMOLED display di ekoi direct sunlight ta puthokpu matamda hena sinaban ngaiba oi aduna overall da yengu matamda super AMOLED display na hena khara phai haina haijaba tai adombusu video asibu yengiba amdi comment tobibagi damakta haina ngai leiten thagachaba phongdokjari mathangda lokhachariba comment asidi mangal khangyembamna tawbirakpani bro aigi comment pabidre iPhone 13 Pro Max se leigena khalle phone asigi maramda kitang haibiro adomgi comment asidi soidana maki lokhachare amadi adomna haibiraiba iPhone 13 Pro Max hariba asi yamna mak faba phone amani mamangda su haijarkrabani hariba phone asida A15 gi bionic chip optical image stabilization retina display 5G gi anouba band kaya makhal suna yauriba afaba phone amani adomna hairiba phone asi leinabagi damakta yengbiramba amadi hairiba budget asi phawbada afford tawba ngambiba taragadi soidana maki leiba matamda afaba phone amani haiduna adomda recommend tawjari adombusu video asibu yengbiba amadi comment tawbibagi damakta su haingai leitana thagachaba phongdokjari mathagda lokhachariba comment asidi banta thiamna tawbirakpani aigidi like hana banta thiambusu aigi maikaidagi thagachaba phongdokjari thagachariba video sing asibu regular oina chang naina amata chithadana yengbibagi damakta su tawbimal khangba uchari amadi tungda thagalakadaba video kaya da su soidana maki yengbiu haiduna nolokjari ngasigi oinadi adombusu video asibu yengbiba amadi comment tawbibagi damakta haingai leitana thagachaba phongdokjari mathangda lokhachariba comment asidi boni thoirei haini ibirame bro Android ki camera se sengdrise karigino masigi matang da su mangjongna mamangi comment amada phongdokjar khabani Android ki camera sing asi yamna sengi atragana sengde haibasi koina haidokjaba ngamjaroi maramdi hairiba phone adu de yauriba software natragana hardware ki makha yamna phone bana maram moirakanda camera asi sengba sengdaba haibidu test torba matungda natragana piriba specification sing adu ki matung ina camera asi sengi natragana sengde haibidu khadokpa oiba taragadi soidana maki ngamgani loinana mamangda haijakibugumna Android ki camera sing asisu matamgi matung ina adumak sengaktaba haibasi mayam punamakna thengnaraba wafam amani adomusu video asibu yengbiba amadi comment tobibagi damakta haingai leitana thagachaba phongdokjari mathangda lokhachariba comment asidi en malemsor sing hain ibirame bro ai usadi yam leijade ado lising kun mukta leiba yaba network capacity yamna wangba iPad natragana tablet apa amata haibiro adomna pambiriba lupa lising kun phawgi manungda leiba network ki connectivity yam fazana yawba afaba iPad natragana tablet ama suggest tawjo haiba taragadi adom damakta Lenovo Tab M10 hairiba si suggest tawjaningi hairiba sida Wi-Fi LTE amadi voice over LTE na chingba connectivity yauri loinana hairiba tablet asi 18900 ki range ta soidana maki uba phangbigani hairiba tablet asi adongi namaktadi yamna mokho tablet amadi haina suggest tawjari adongusu video asibu yengbiba amadi comment tawbibagi damakta haingai letan thagachaba phongdokjari mathangda lokhachariba comment asidi ajel haina ibirame bro Flipkart ta EMI da phone loan lobse debit card tagi loba yaroidro yaragadi phone se EMI da kamaina lobani haibsi video amata sembiro hojik fawgi onadi debit card tagi EMI da phone lobagi option asi ubu phangjadri aduga adomna EMI ge through da phone ama leiba pambiragadi adom ge Flipkart ki account section da chatla changlaga Flipkart pay letter da adomna kayam yamna credit loba yaribagi haibidu yengbiu adom ge credit amount adugi matung inna soidarmaki phone adu hariba amount adugi manungda leiba taragadi tha kharada adomna EMI da convert tawduna leiba soidana maki yagani amadi hairiba asigi matangda tungda video ama semnaba soidana maki khona jarake matum adu hawbadang warabasu wana ngaibi adomusu video asibu yengbiba amadi comment tawbibagi damakta haingai leiten thagachaba phongdokta mathangda lafachariba comment asidi
Nangom Binod na Tobirakpani, OnePlus Nord 2 da 8GB RAM, Lobana Fabra, 12GB RAM, Lobana Fabra. Masidi adongi sinabagi makapole haijabatai adomna yamna mak heavy task sinaba natrangna game yamna toina sanaba adugumba mioi amak oiba taragadi 12GB RAM lowi bataragadi sinaba tamda toina namaki nungaiba adu feel tobigani aduga adomna normal mayamna sinariba asugumna phone toba video yengba natrangna topa yamna minor oiba task sinabagi damaktadi 6GB RAM natrangna 8GB RAM so adumak sufficient oibani aduna adongi sinabagi makapona haiba phone asigi RAM chawba adu khalaga lebibada adongi damakta kudong sagani haina suggest tawdini adonbusu video sibu yengbiba amadi comment tawbibigi damakta haininga lejan thagachaba phongdokjari mathangda lokhochariba comment asidi Muhammad Shoaib Akhtar na tawbirakpani bro OnePlus Nord 2 ga MI 11X Pro ga karambana hena fabagi haibadu extend tawbiro adomna haibidaiba phone ani asigi price range asisu yamna mak khenagre OnePlus Nord 2 haiba sidi lupa lising kuntra gi manungda leiba aduga MI 11X haiba sidi chawrakna lupa lising kuntra manga kuntra toki range da leiba phone ama oibana ani asida yauriba specification sing asi yamna mak khenana ugani amadi MI 11X tadi 888 processor haiba processor asi 5G damakta yamna mak phaba Snapdragon gi processor amani aduna phone ani asi changdamnaba matamda sungsoi soidana MI 11X na hengani adomna haiba phone asi gi budget asi phawbada effort tobung ngamba taragadi soidana makki MI 11X leibiu haina adomda suggestion tawjari adombusu video asi bu yengbiba amani comment tawbibagi damakta hainga lejan thagachaba phongdokjari mathangda lakhochariba comment asidi one tap haina ibirame Redmi Note 4 ga Redmi 9A ga karambana hena nungaiba adomna haibiriba phone ani asigi manungda Redmi 4 haiba sidi yamna makuiraba phone ama oire ngasidagina chahi mari chawrakna mari manga ge romda mamangda launch tawkiba phone oiramgani haina ninjai aduga Redmi 9A asidi hojik chakhiba chahi asida launch tawkiba afaba phone amani haiba phone asi yamna mak budget level da leiba afaba phone amadi haiba phone asi unbox tawnabagi video su sem sajari haiba phone asi aina sinaraba matungda phone asigi nungaiba adu khangjaraga experience torba matungda haijabani aduna adomna Redmi 9A oina kanbibana fagani haina adom suggest tawjani adombusu video asibu yengbiba amadi comment tawbibagi damakta haina letan thagachaba phongdokjai mathangda lakhochariba comment asidi Yumnam Brothers blog haina ibirame bro iPhone 12 Samsung M32 Sony Xperia 3 OnePlus Nord and BlackBerry ahumga karambana hena phaba henge adomna hangbiraiba hamba question asidadi sungsoi soidana makki iPhone 12 na hena phagani aduga makhata na bro BlackBerry ki phone si Manipur da yonba leitre karigino BlackBerry leige haina kamaina haidadi kamaina tawduino BlackBerry amta leige tawbone bro na fajana haibiro adomna pambiriba BlackBerry haiba company asi mamang chatta afaba phone sing puthokiba amadi yamna pamnakiba phone company amadi oi adubo chatkriba chahi ahum mari asida BlackBerry na anova phone amata launch tawdabana maram moirga phone sing asi uba phangdabani adomna haiba phone asi leinabagi damakta market ta yengbiba oirga su thiba phangloi loinana online da yengbiba taraga su yamna kuiba yamna liraba phone kharadi uba phangani haina ninjai aduna BlackBerry ki phone sing asi hojiki matamdadi leiba phangloi haina ninjai adombusu video asibu yengbiba amadi comment tawbibagi damakta haingai letan thagachaba phongdokjari mathangda lakhochariba comment asidi mangal sana phairembamna tawbirakpani tumbada phone inakta thammaga tumbagi mangjaba khara haibiro sir adomna hangbiraiba wahang asi yamna maphoba wahang amani haina lawjai maramdi phone sing asidagi thadokliba radiation amadi tower sing dagi lakliba signal ki radiation sing asina miyoibagi haksang da soali haibasi mayam punamakna khangnaraba wafam amani amadi hairiba phone sing adu tumba matamda adongi ko kanakna na thamba taragadi hairiba radiation aduna matam sangjalklaba matamda adongi phone aduna maram oiraga adonda soidana maki soknabagi maram oirakani maram aduna mayamna su phone da wari sanaba matamda matam kuina sanagadaba oirabadi earpiece na singba haptana sinaribani hairiba phone asida yauriba sar value adu adongi body gi damakta amadi head gi damakta kayam yamni yambagi haibadu yengbiraga adongi phone sing adu yariba kai tumba matam gumbada sagi manakta gi lakna thambinabagi damakta aigi site gi su recommend tawjari amadi mayamda suggestion pijari adombusu video asibu yengbiba amadi comment tawbibagi damakta haingai letan thagachaba phongdokjari masini ngasigi oinadi adomna ibirakpa comment sing amadi hangbirakpa wahang sing goiba video asibu miyang tabiriba singna video asibu like tawsinbiramu channel asibu subscribe tawdriba singna su channel asibu subscribe tawsinbiramu tungda su asigumlaba nungairaba video kaya yengbirabagi damakta channel asibu subscribe tawsinbiba amadi notification bell da nambbiba kawbigano tungda mobile phone singa mari leinaba technology ga mari leinaba khangingba leiraga su ngasigi comment section da sungsoi soidana ibiramu amadi channel asida pibiningba suggestion leiraga su ngasigi video sigi comment section da sungsoi soidana ibiramu adomna pirapwa suggestion ga loinana
ꯇꯨꯡꯗ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯀꯌꯥ ꯄꯨꯕ ꯉꯝꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯃꯊꯪꯗ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯒꯤꯗꯃꯛꯇꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯒꯤ ꯀꯥꯏꯅꯕꯒꯤ ꯌꯥꯊꯪ ꯅꯤꯖꯔꯤ